Akashvani Imphal Ngangom Kiran Pau Pajari. Manipur ki Tamenglong jila da ngasi nong chubage sang millimeter chama ani dasmik ani yauki. Rajya ki Environment Climate Change Directorate na piba weather report ta hai Kangpopi jila da millimeter yangkai manga, Imphal West jila da millimeter ni funipan, Senapati jila da millimeter ni fumanga, Imphal East jila da millimeter kuntra manga masung, Tengnopal jila da millimeter kuntra mathogi matak ta nong shuki. Marg asida India Meteorological Department Imphal Center na piba nongjunung shagi pau na hai hayeng Rajya sigi tongan jila nipan da mayay oirap kan na nong shugani. Nong chugani haina yellow alert lauthokraba jila sing adudi Tamenglong, Senapati, Kangpopi, Ukhrul, Kamjong, Jiribam None amasung Pherjol jila singni. Lakliba namit nini dana Rajya sigi jila tarukta mayay oirap chang yauna nong tagani hairi. Haukiba namit karanida Rajya sida COVID-19 positive oibagi sang leptana hengat luraba matungda ngashidi khara hantaduna miyoi taramdoi khaktamak nauna COVID-19 positive oiki. Haksal Vibhag ki serolama da hai ngasigi oina punna miyoi ni fumatoi test tobagi manungda miyoi taramdoi positive oiki bani. Positive oibagi sang saad kuntra matoi dasmik taret ni apunwa positive case sama yangkhaini pan gi manungda miyoi kun naba fagalakre. Haujik active case sama kuntra ni pan lairi. एक पेड़ माँ के नाम कैंपेन के स्वर्गमोयना ngasi kabuwak singda uchara thabagi thormo pangthokre Nambol Municipal Council Town Planning Department Manipur amasung Manipur Urban Development Agency mudana punna sinduna Women for Trees haibawakhalon da pangthokiba uchara thabagi thormoda Nambol Municipality ki caretaker chairperson Shesh Basanta Singh Ship Town Planner State Mission Director Amrut 2.0 Nongthombam Benju amasung Nambol Municipal Council ki Councillor Singh Sarukya Tripura Laibak Asigi Manungda Shad Sama Larik Mek Chatpa Rajya Ore Mukhyamantri Dr. Manik Shahana Agartala da wapamasi phongdokibani mahana hai Laibak Asibu Kumja Lisingani Nifutaret Fawbada Sakutlaba Laibakama Ohinanaba Pradhan Mantri Narendra Modi ki Mangla Nasi Mangphonghan Bada Mahi Masingna Maru Oiba Thaudang Lauri Kerala amasung Mizoram su Shad Sama Larik Mek Chatpa Rajya Singh Hanana Oikrabani Pradhanmantri Narendra Modi ke sarkar na faikatpa tongan basakut thorang scheme singna lebak asigi mi koti kuntaruk laira ba kohn kre wapamasi Bihar gi Khagaria da fangtok pa thorma mada kendra gi Consumer Affairs Food and Public Distribution Mantri Prahlad Joshi na phongdok bani Sri Joshi na hai lupa koti lakh marfu henbage sanpam Pradhanmantri Kisan Samman Yojana gi makhada beneficiary singe account hap kre Iran gi Karmana Saha Province ta laiba military infrastructure site singda ngasi ayuk anganbada nongthaktagi landa kre haina Israel na phongdokre Iran dagi kablak missile ma pokain khidraba matung ikan kanadana nongthakki landa da chathaki bani landa da dalaimai de missile kapama masung langi polom sing paisinduna thama pham sing da chauna amanga ta tuanki nongthakki landa da langi friend taramanga hena sujna ki hairi Amoramda Iran asu Israel da missile masung drone masing yamna kapsilaktuna Israel ge sahar kaya da amangata thon kre malem ge oina thaw masung gas puduna chanana ba maru oiba ising lambi wariba Strait of Hormuz thingjina ba Iran ge sangsadna amatoina ayaba pikre Punjab Nongsu Bengal Gujarat masung Kerala ge sit manga gi marki mikal gi fall ngasi lauthokle Punjab ki West Ludhiana Vidhan Sabha Kendra da Aam Aadmi Party ki Sanjip Arora, Nongsu Bengal ki Kaliganj Vidhan Sabha Kendra da All India Trinamool Congress ki Alifa Ahmad, Gujarat ki Kari Vidhan Sabha Kendra da BJP ki Rajendra Sabra Amadi, Bishop Dar Vidhan Sabha Kendra da Aam Aadmi Party ki Gopal Italia Amadi Kerala ki Nirambur Vidhan Sabha Kendra da UDF ki Mirab A. Shaukat Mai Pakre. Bharat amasung England gi marak chathariba Anderson Tendulkar Trophy ki ahanba test match ki marini chanbanamita Bharatna anishubi innings-ta wicket mari turaga run chani marbutrani pan laure. Masiga loinana Bharatna run chahum mari mangjil thaduna chatli. Anishubi innings-ta Bharat ki KL Rahul amasung Rishabh Pant century yai ki KL Rahul run chamukuntaret lauduna haujik batting tauri
पाउ लोइजरे।